Nupi obi sing mamasak khangbi bamadi makoi ikai khunabada Manipurna atoba state singdagi mangjil than chali haina Governor Dr. Nazma Haptullah Singh Thakre. Sandial the Phamung Yankai Thaba District Hospital, District Sports Complex Samsung Zopipo Substation, October Thar Sangana Basupadam Thamli Haina, Simin Sana Fongdokre. Awang Opok Yaudan India Mapung Fabangam Loy, Lamdamasik Sakwat Taurangi Damakta, Ahem Mami Thamni Haina, Union Minister Babul Supriyo na Fongdokre. Yaripo Kilerung Tel Ningel Gram Pasat Kidamak Thadarakpa, MZ Nareka Yauna, Lupa Koti Taretlom, Senpam, Authority Namatumam Kangandre Haina, Maral Sirakri. Amasung Pravis Sanamisi Gimayuk Asing Maputo Haina, Makata Bakungzang Sing Sangsim Lepri. Kurumzere adom ne basi Impact News ni aita kalamam siam kanan haujik pungza si phawbagi maruba pausing miam da pizari Nupi obi sing mamasak khangbi bamasung makoi ikai khunabada Manipurna India ga top state singdagi yamna mangjil thana chali haina Governor Dr. Nazma Haptullah state asibu Singh Thakre loinana Manipur da karam nupi sing bo ikai khunabage haibadu atopa India gi state singda takpi tambi bamathau tare haina Governor na fongdokre Ngarangdagi Pangai the Labour Manipur Police Training College MPTC da Satarakpa College Asigi Trainers Singi Oiba Training Program Amagi Loishin Bagi Tauramda Governor Dr. Nazma Haptullah na Wafam Singasi Pongdokibane Training Program Ado Center for Social Research New Delhi na German da based Tauba Hans Sedel Tang IHS Foundation ga Kusam Naduna Pangtokpane Center for Social Research Hariba NGOC Nupi Nupa Ketnaba Tamandaba Amadi Hingsa Lehendaba ki Pandamda Haudokibane Lunana IHS Foundation Asina Tangdulai Taba Sakurpa Made Democracy the Yumpam Moiba German Marondam Lepsaba Political Foundation Amane Ngarang Dagi Sataraba Training Program say Safe City is a smart city program Haibu Wafamasida Yumpam Oiraga Gender sensitive based practices, implementation and capacity building of police official haiba hiram masida pangthokpane. Training program masida police na miyam ga lenagadaba mari maruoina nupi oibi singda karamba wahiwata mawong matau utkadagi haiba hiram sing asigalunna police ka media ga lenagadaba mari asina singma kayagi matangda takpi tambiki. Manipur is perhaps one of the very few states in our country where women are respected, they are financially, economically independent. Women are more dominating in Manipur than in the rest of the country. And our police is protecting them. They are quite sensitive about it. Not because of any training that anyone is giving to them, because they are born in a society where women are respected. We should send some people to not to train them about sensitization, but must have learned how Manipur is advanced in keeping the balance. Manipuri Governor Nazma Haptullah na ahal oraba saknairaba Guru Singh Yauba Thoram Sinbada Khara Mawmaril Tana Sinanaba Silangliba Singda 16 wa thamkre. Wafam Singasi Maitai Traditional Dance Teaching School and Performing Center gi Kunmanga Suba Silver Jubilee Celebration ama Palace Compound Laiba Sandrakriti Auditorium da Pangthokiba Thauramga Mari Lenana Fongdokibane Thauramadu Mari Lenana Lamdamasigi Ahal Oraba Saknairaba Guru Amadi Artist Kaya Ikai Kumnabada Silangliba Singi Maikai Dagi Haitoi Singtoiba Watpadagi Thauram Aduda Saru Yari Bamioi Amadi Award Fangadaba Singda Nungaitaba Kaya Towanke Governor Nazma Haptullah na hai ngasi pangthokliba thoramga mari lenana ahal oiraba Guru Kayada makhoina lamdamasigi oiba jagoi isaida lauriba thaudangbo ikai khunaba yamna maksumi adabu ahal loraba Guru Singh asibo stage ta kaukhatpada sarangnaba ama ohen mahaibasi nungaite award khusinariba masasu nungaitaba fawi haike
था तरुक सुपना पांगथोकदौरिबा सेलिब्रेशन असिदा महाकी माइकैदगे दरकार लेरबदी मतेंग पांगजगे राजभवन लाकपियु हाइना बार्टोन तौके गवर्नर मखा तारदुना स्टेट असिगे तोंगान तोंगान बजगो इसै सिंग असिना लेरांग अमगुमना स्टेट असिदा लैरिबा मियोइ सिंग अमतु ओइना पुनसिन्दुना थमले ngasi thoramaduda lamdamasi ke saknairaba theater director Dr. Ratan Thiam yauna saknairaba guru artist kayana saruyake thoramadu ki sargama oina saknairaba guru artist kayada khudol tamduna ikai khunamasu utki. All the artists, the gurus who have been awarded today, I congratulate them. They have contributed not only in keeping our culture alive, but the traditions alive also. We are going to have celebration for 6 months as a Silver Jubilee. I feel that the future programs, when they are decided, should be more organized and should not be haphazard as today. Because I felt bad when very senior citizens had difficulty in climbing the stage. I could have come down to give them awards downstairs, it doesn't matter to me. But I was feeling bad that you had to come all the way to receive this award, which is definitely due to you. Sandil district paikhat liba sakwa thorang ki thabak sing asi se minister Nongthom Birena kumna yengsin khre pungahum sumna se minister ki secretariat cabinet hall da pangthokiba review meeting da Sandil gi deputy commissioner Krishna Kumar nasu PowerPoint presentation utuna district administration na thengnari bu khudong chadaba sing su pawdam ke deputy commissioner singna magi district singda ningthina lengak lehenaba dait logadabani haina chief minister na phongdok laduna lambi thong power supply amadi thaknaba isingna magi government maru oiba sakwat thawrang gi pandam ni haike singi area singda lambi semdringaida ningthina drainage system lehenaba so chief minister na haike singi district singda hauji paikhat liba thabak singa se 2018 fawada loishinabagi daita longnabasu administrative secretary singa masung DC singda pauktak pk transfer amasung posting bu sumthoknabagi matangda singi lamda yamdrabada sahi ani ge posting rotational basis lehangani hainasu phongdoke differently able persons singi damakta maru oina talent laiba singi damakta subsidized rate loan phangangani amadi thagi stipend on lupa lising ani nisu phangangani haina se minister na phongdoke langlib October thada Sandil da phamung yankhai leiba district hospital Sandil district sports complex amasung Jopi power substation sangana basu pandam thamni haina se minister na ngasigi thauramada phongdoke. Awang nopok lamdam yaudana India mapung faba leibak oiba yaroi lamdam asigi sakwat thaurangi damakta ahema miyeng thamni haina heavy industries and public enterprises ke union minister of state Babul Supriwana phongdokre waphamasi Manipur State Film Development Society hall the pangthokpa New India we resolve to make haina mingthonba exhibition kam seminar haudopa ki tharum yauba lakpada minister Babul Supriwana pawmi singda phongdolam khibane British ki makhada leiringaida India thadu haina sanction ki ba khongjang quit India movement ki sahi humudra manga mapung farak pagar mari lenana thauram masi pangthokpani maruina saliba sahi asidagi hauraga lakadri English ngani kunithai fawada haibadi India na ningkha tamba sahi humudra manga sugodri ba sahi asi fawagi manungda India da asoba ahomba ama laghanduna hiram khudimakta kumang sausina nabagi pandam lei New India we resolve to make high wakhalula sida exhibition kam seminar asi pangthokpani hariba thauramasi Ministry of Parliamentary Affairs ki wakhalon makada tongan ba Central Public Sector Unit sing khusamnaduna India ke tongan ba mafam 38 da pak sanna pangthoklibane Manipur ki oina thauramasi ONGC Limited ki senthang makada Directorate of Advertising and Visual Publicity Ministry of Information and Broadcasting Government of Indiana DAVP ga khusam naduna pangthokpane exhibition kam seminar asigi maruoine Indiana ningkha tamnabagi damakta ing kumjali singma sani panyankhai taretagi ing kumjali singma chamapani futaret fawada amat oina sangsin ki khongjang sing ningsing hanbaga iroinana amat oiba anoba awanba chawkhatpa India
New India gi wakalon pinanaba pangthokpani exhibition kam seminar adu haudokiba Minister Babul Supriyo na paumi singdahai India da lairiba narul singa sida skill piba khak natana private entrepreneur singbo pungning thagatuna setmit loan phagatna ba pandam thamli maruoina PPP model asida miyeng thamduna asoba awanba ama purakpa haibasi lebak asida Prime Minister gi wakaloni haina fongdoki. In about 20-25 years, India is going to be the youngest nation in the world with an average age of about 26 years. So what is important is that our youth should get skilled, utilize the land assets that is available to us in terms of foreign direct investment. We would encourage private entrepreneurs for public-private partnerships, people who have land assets here in Manipur. I think that this is one area which is very much under close surveillance by our Honorable Prime Minister. We will together work towards not only Manipur but all the entire northeastern region, because it remains a very, very important part of India. The development of this region is definitely on the very top of our Prime Minister's agenda. Gender and criminal justice system in Manipur haiba hiramda nomagi oiba awareness program ama ngarang Women Action for Development and Youth Forum for Protection of Human Rights na sinduna usiwagi advanced coaching center da pangthokre tharomadu da resource person oina sar yakiba singna particiary ngakpuyani participacy and reproductive health, gender based violence, gender role axis and division of labor, women empowerment amadi criminal justice system in Manipur gi matangda wafam kaya fongdonaki. Pandit Dindayal Upadhyaya gi mapok common gamari lenana blood donation program mangasi Bharatiya Janata Party Manipur Pradesh ki office ta pangthokre. Pandit Dindayal Upadhyaya Vad Centenary Celebration Committee BJP Manipur Pradesh ka seize the blood and transfusion unit ka khusam naduna idan tobagi tharomadu pangthokibani. Tharomadu da BJP ke thomi sahum lomna EPK Tauramadu Haudokpa Mari Lena Wangang Bada Rai Sabaki MP Oriba Party Asage State Presidents Oriba cases Babanandana Fongdokibada BJP Lusing Bamasung Lamyanba Pandit Dindayalna Tamnamba Fidamningai Oiba Maki Wakalun Kayabu Singtabu Oina Party na Taurangasi Lokotpani Haiki Tauramadu Haudokpa Yakiba Forest and Environment Minister T.S.M. Kumana Fongdokibada Kanalajata Basingda Angabamating Pangduna amata oina punna hingminabagi pandamda thauramasi sangsinbani hiram khudimaktasu miyawngi mateng pangnanaba party na matam supata thong launa hangduna lei hainasu fongdoki Dindayalgi philosophy mayamdigi matungina koi ngasi lebagachi ngasi lani ba khole ba ngasi leriba problem mayamsi Dindayal Upadhyaya gi basic philosophy se koi follow torogadi ngasi leriba lebagachi problem solve torni haibatugi Pandam dengan plan ngasi BJP secretary ngasi. Adun masih pandam si apa ki Prime Minister Narendra Modi dan New India habisi kai. Mana New India hari bisi ngasai ki apa ki Dindayal Upadhyaya ki philosophy je follow toraga purka to ahumba New India ni mana ngasi apa di pilih mapuktas. Khabo Assam constituency ke manung sana laiba jila parisat ke member mayauna ward member mioi manga ngasi BJP party de yaukre. Mioi singadudi 9-10 tha jila parisat ki member Laisram Inausa Wangjing Lamding Municipal Council ki ward member number 1 A Laisram Sova councillors ki ward number 1 close B Samulai Lakpam Sarat councillors ki ward member number 2 A Ngangbam Roses ward member number 2 B Haikam Deepak amasung ward member number 3 B gi Gendrembam Ingosane Nitai pat suthekta laiba BJP loisangna pangthokiba nauna party asida changlapa mioi tarukpo party asige state president cases bamanandana taramna okre ngasige thoram asiga mari lenana president bamanandana fongtokibada lenga ama haibase miyamgi thajaba sangi amaromda Congress party na han haijarabasu miyamna chief minister Birena Lusingba BJP lenga ta thamdeba thajaba adudi laina mangan mangamloi haina vavanandana makha taki Sarkar duna fanam kan hono razu fanam kan paisa thadar razu sarkar duna bu pamaktaraba sarkar duna bu trust leraktaraba adu di madu sarkar du kuin hingba ngamo adu ngasi laik phabadi akoi gi
CM Biren sing lit tawra pali ba sarkar se da praja gi thajaba si sunje lepta le dang si bok chatharkli ngasi changai bu su maju gi thajaba dunia na ai logjei praja gi trust tuning ngasi mayam na changbirak tana ngasi BJP gi sarkar se da yawbiraga akoi CM Biren na lit tawba sarkar si ba thajabi duna changak pane haina ina soi logjei mayam punam ko yam kan thagat chari Miambo IT sector के कानाब सिंह मरमदा हेना खंगननबा मसुंग गवर्नमेंट की मखादा लैबा IT स्कीम सिंगी अवार्ड पसिंग बुसु खंगननबा की पांडमदा डिजिटल इंडिया प्रोग्राम कौब वर्कशॉप अमा पांगथोखरे वर्कशॉप अदु सॉफ्टवेयर टेक्नोलॉजी पार्क्स ऑफ इंडिया STPI ने सिंधुना इंडियन इंस्टीट्यूट ऑफ इंफॉर्मेशन टेक्नोलॉजी मंत्री पुखरी की ऑडिटोरियम द पांगथोखिबने Manipur da laiba IT farm singna saru yakiba workshop aduda cashless transaction amasung masigi kodong saba amasung kodong sadaba singi matangda STPI Guwahati gi Deputy Director Gautam Kumana presentation utke Notice BPO scheme haiba topic asida STPI Imphal gi Joint Director Laimi Motilal Sarmana presentation utke यारिपो के लेरेंगथेल निंगेल ग्राम पंचायत न कोन बखुल तरारोम सेंगवत सागनबा इंग्लिश ने तराहुम दोइदगी तरातेट फावदा स्टेट फाइनेंस कमीशन तराहुम लिसिंग तराहुम दोइ तरामरी फाइनेंस कमीशन अमदि एमजी नरेगा गी मखादा थादरकपा लुपा कोटी तरेलोंगी ओइगदब सेनफम मैनब सिंगना मथोमरम खंगंद्री हाइना लेरेंगथेल निंगेल ग्राम पंचायत डेवलपमेंट कमिटी ना माराल सिरकली Manipuri Club Pangmis Unabada Lerongthel Ningel Gram Panchayat Development Committee के कन्वेनर साइरोम लमंगानबना थबक सुदना अमदी सागदब पोलम सिंह सुदना सेल लौथोखरे हाइबसी RTI थाबदगी खंगलक पंगनबकिबने थबक तौरी हाइना सेल लौथोखिबासी मखोई मखोई खुलददी थबक अयाम तौखिदे चीफ मिनिस्टर नोंगथोम बिरेंदसु मियामगी नुमित्ता उनदुना वाकटपदगी थिगलगनी हाइना थाजब पिरई अदुबु मतम संगंदना थिगटपियु हाइनसु लमंगानबना मखा ताना पाउजेलकले GP की ओइना NRGS की ने न सुबने न RTI की रिजल्ट की मतु इना सैंक्शन अमाउंट जे होट मतम दा 1,29,29,15,118 ने जिला परिषद की ओइना मांगी 25% लाइन डिपार्टमेंट की 25% काइथोग्रगा 25% जिला परिषद की ओइबजिदा 2013 to 17 की रिपोर्ट की मतुइना 1,29,000 अदुगा 283 ने अदुगा जॉब कार्ड की ओइना लौथोकिबजे इन साइज ममांग थमजग्रे 7 crore की मथक तो इना दुमाइन लौथोकबिग्रे अदुगी असिगी पैसा मैम जे अखोगी लैरिबा लेंगथेन ग्राम पंचायत की क्लब अमदि मेरा पाइबी जिंग पुंजल कनादा जॉब कार्ड होल्डर जिंग न फंगम थोकपा मसा मसा की फंगम थोकपा पैसा जिंग दो हंतोपियो हाइबा डिमांड दुने यारिपो की यारिपो खोरोम द लैरिबा PhD द हिदा काबलब अंग नुपी मसा अमा हॉस्पिटल द पुखल्ले हाइदुना इमुंग मनुंग न मराल सिरक पगलुना PhD अदुगी डॉक्टर अमदि नर्सिंग सिंदोकपियो हाइना फोंगदोरकले Manipur Press Club Pangmis Unab Amada नुपी मसा अदुगी मदोमसा तोइजम सबिता न हिदा कापगी थौदोक अदु थासकी तांग तरेता थोकिबने नुमित अदुदा महाकी सही मंगा द गाइरिबा मसा नुपी मदि माकी मसीगी सही तरमाथोइ द गाइरिबि मसासु पुखी सुबितागी मसी मसाद हिदा कापलोरब मतुंगदा मसेगी मसानुपी अदु नर्सना टिटानस अमदि आयरन गी हिदा कापखिबने हिदा कापलोरब मतुंगदा नोंथिलदा अंगांग अदु एलर्जी तौरकपा मसुंग मसिन मरै पोंखटखिबने पोपथोरखिबने PhD अदुदा अमुक पुरुबदा डॉक्टर न करिमत तौरोय हाइदुना हिदाक थारखि अदुब मसा सोक्सिलपदगी थौवाल डिस्ट्रिक्ट हॉस्पिटल दा पुकटखि मफम अदुदगी सगोमंद लैबा मादस किया सिंड्रल हॉस्पिटल एंड रिसर्च सेंटर दा अमुक पुखलबा मतुंगदा रिम्स दा पुकतुना येंगबदा सखावगी फिबम लुना सोकले हाइबा खलखिबनि हाइनसु फोंदोरकली इचे अदमाइना तौगनु आंगांग जे नादना सुकना नादना पुरपने इचेना नमदना हिदाक से कापीगिबनि नोइगी जो साइडतेगी अंग अंगम मतेंग तौबिरगा आंगांग जे अमुतंगनि फानबा येंमिना जे आंगांग जे फिबम याम चाद्रे हाबजे जन हाजे अद मोइन मतन याम तीन गांगा खिबा आंगांग जे पुथोरागा रिम्स तौखो जे लाइंग जबनेबा होजि डॉक्टर ना हाइजे हिदाक मही जे पिथकपसिना आंगांग जे साखाव जे सोए सिस्टर जे मा होजि यार जो तौग्रबने अखोई खोइरोम जी लेजरिबा हॉस्पिटल जी लेरिबा डॉक्टर जिंग जे अफाबा डॉक्टर थंबीबा अदगी लेरिबा हिदाक लांगथाकसिंग जे मरांग काइना फजना येंजनबीबा खोपा ngamgadaba सिजे मरी लेनाबा अथॉरिटी सिगपिरगा सिजे अमतंग येंजनबियु
Imphal Municipal Employees Union na haukiba July 13 siswak strike chathagani tarumbadagi handoktuna lakibadu IMC authority na ngasi fawba taruk suba PA gi file gi maramda interest lobby daba maramna lakleba September 12 daga ayupung taruk tagi siswak strike sangsin bahawragani haina sirlama da hairakle hauji matanga swai da break amata lawjage Manipur di malinge tongan tongan ba ipaw sangalune nekhoi break tagi amna tunanjarake impact news po mengta adlebiyo break matung da taran moksere hauji makhata pawda Leifam Tokpa infrastructure amadi takpi tamika da boja sunali tabadagi Sursampu town da hangliba Manipur lengaki GNM training school da mahi tamliba mahiru tarataruk sentorakre school asidagi sentro laba mahiru tarataruk mak housing all Manipur students union MSU gi mayaloi sangda sangjapam lawduna leiri hiram asigi matang da pawmi singuna bada MSU gi vice president Peter Livestream na haikibada MSU da sangjapam lawdu leiriba GNM mahiru tarataruk asi mamang sahi gi November 3 gi school asida ahanba batch ki oina first year training tarukibani training tarukpa chahi ama pharak kadora fawbada Leifam Tokpa oja permanent warden classroom matik san leitaba natana electricity gi khodong sa da leire electricity gi awatpa sembi da badagi ngarang su warden gi mari mata ama minus sing badagi housing rims hospital da aruba phibam da laikanari madugi matakta toilet ki phibam sokpana mahiru sing da hena khodong sa da mayuknare amarom da nursing school asigi akoibada fencing mahiru singi polam kaya fencing laitabana mahiru singi polam kaya tatana mangbugi thaudok thokle masina maram oiraga mahiru nursing school asida tamliba mahiru kuntare ki manung da mahiru tarataruk ngasi ayuk school asi thadokuna laklaga kaisampata lerambadagi MSU gi thaumi singna thengnaduna sangjapam pibani hiramasigi matangda ngasi health minister amadi health directorate ki official singa unaduna mahiru singi khodong sadaba kokanabu wari sanarure health minister amadi health directorate ki official singa maikaidagi sayolamagi manungda awatpa menkalagani haibagi thajaba piraktuna hayeng health directorate ki official sing yauna MSU ga nursing school asida yeng sinma chatlagani Adabu piriba thajaba asi thabakta onthok trabadi MSU na tumina laisin mangamloi loinana Manipur laingakna lamdamasi lairiba nursing institute singda laifam thokpa masak matum khodimak laireba matungda mahiru singda mai tamnanaba akanaba thaunang lakhot pinabasu mangna afil tauke senthora kheba GNM mahiru singna impact news ta fongdurakpada nursing school asida lairiba khodong sadaba sing sayolamagi manungda koknaba thabak lakhotriba fawbadi hanjilaroi haina Manipur laingakta seksinwa thamlakle principal da complain tawruba kanda su principal na satra mani machamakni na loina bibe mohta satra singdubu moi complain du tabi da bida dumai torokpadagi adui mathakta haukiba week amase mai lakna yahanbi da bai hostel je mai phangdabana maram oiga kijaba amadi moi sumba thaudok sibu haidi sain proper lobi daba warden su matam chan sain lebi daba si matang da moi je ngasi chenthora ga MSU na rescue tar hojik moi MSU gi headquarter da hojik lengdana leiri Manipur da leiba nursing institute singda kari wali kamai tori haibna chingba adugumba pot aduga awat apa sing asi akhogi Manipur government asu si watlandana sumba criteria suan biraga adugumba mieng ado akhoi MSU site gi chingjalningi akhoi aza matik chana pibiba class wade matik chana pibiba adi classroom maintain tawdaba do phajana tawba akhoi ji classroom toisu mati purpose hall da toine adi school amagi oiba facility pibam thopa do phajana pi hanbi do pame we can't do anything for her because there is not enough, we are not that brave enough, we are like kids and we are girls even, and then we need some special security guards. The government should take this seriously. We need help. Hokiba September nipanagi haudana Thambal Mari College Oinamgi Employees Association thabak lepagi khongjang sangsilamba du ngasi college asigi governing body ge secretary amadi staff sing yanaba purakpadagi khongjang handokle hayengdagi hanagum class sathaba hauragani hairi Employees Association asigi secretary El Baleso na makoina taliba demand sing adubu governing body na yavidun employees sing apamba piragani haibadagi khongjang ase handokpani haike loinana college asigi oja sing na so hayengdagi matam sana lakpiduna class makhatana tawbina baso haike Student Union General Secretary James Maite ngasi phawbagi manungda GBM adi association ga yanaba puraktrabadi hayangdagi akan bakongjang sangsingani haikhiba adusu handok sare loinena mairu singna hanagum class yauna basu appeal tawrakle DM College के Chemistry Department के Master Degree Course के महिरोई खनबदा आरान बतौरे मेरिट लिस्ट दा मार्क नेम न फंगबा महिरोई खले हाइना कैंडिडेट सिंह की माइकैदगी नुंगनांगबा फोंदोरकले
Manipuri sabta pangmis unab amada master degree course ki candidate oiribi Ningombam Kiran Balagi Maikaidagi chemistry department ke master degree course ki examination asigi unreserved category candidate nipan khanbagi manungda amade withdraw tauge niyongi matungina waiting list lairiba candidate Maria Sida khwaidagi mark phangba khallaga category asigi sit asi phangat pigadabani adabu Niyom gi wangmada subnatagi mark taramari kakta phangba candidate amada unreserved category sit asi pisninkri haina maral sikhi asigum aranba thawong asi mairoi organization amasung mailaba authority na miyeng sangbiu haina appeal tawrakli adugumba all overall mark basis da yeng davida general candidate ama tokibine habi khudong chawa loraga subnatagi 14 khak score to ba mark candidate ama chingkhalaga hapkiba aduga 34 fangba candidate amana madugi selection gi kaino sidagi kakhalak pa haisa masi karamba rule karamba niyom dem college of science ko ina tungana sembal leibra state ko ina chana river reservation norms digi mokhina tungana karamba rule lam semga chana ribno leiriba satra gi sangstan sing amadi ngasi gi paliba lenga na sugumba se matung tawhandana ba khai khudingmana miyeng chengbi haibo phamje thamjabani More Government Higher Secondary School ki principal buthas ki tangkun fawada lenga na transfer tawdrabadi matam kaktana mailoi sangasi thingzilagani haina koki students organization case umori na section wa thamlakli mairulup asigi cherolamagi matungina lenga asina tangkun fawagi manungda mairulup asigi dimanasi thabakta onthoktrabadi mailoi sang thingbagi khongjang ase adamak sangsingani haire nakalamaromda mailoi sangasi ki principal ga paw faunabada maral siriba asigi matangda mori da leiba civil society organization amada wakat ke nimit humni gi mamangda organization aduna fact finding tawduna yengsen ke yengsen bagi aroba warol thoktri fawadi asigumba khongthang ase handuk haning bagi apamba phongdoraki More gi 33 kV substation thamniba haijang khul amasung more khunau laikai ani fauna balariba thongkhong da laibak Kintabadagi, Miamna, Thongla Sinda, Chown, Kodong, Sadaba, Mayuknare. Thongkong the Laibak, Kintabadanatana, Moregi, 33 kV substation, the More Kuno Laikai Tariba Thongkong, Fawada, Lady Balambi Asisu, known as Santaki Badagi, Satnabayari Balambi, Fit Anima Kairum, Tamaknaire. Thongkong, Tabalambi Adusu, Electricity Department aware, Pumna Baleba, Taukairam Naga, Semjin Dabadagi Nongi, Singna Chantaki Bane, Haizang Kulgi Kulakpa. Thangzaingam luko hauna khul ani fauna bagi lambi asi sai anirom gi dagi pibam phatra lerakpani lenga asina thaba matamda semjin biu haina lenga ki puning singsilakli kuno dagi piala yang power substation power lambi home asi su hogai tuna leire masi power khoi gi government na department oibra government side dagi kaisu oina khoi bi direct Sida changiba substation da changiba yel hayang da substation changiba lambi si auto accident tore ni majam sokre asok pan majam leire government nasu kaisu thoi na khan bi de mathang da si hogai gi dore hujik mathang nong amuk tarati asi ba sogya yara roi asi United Bank of India ki makhada hangkiba FI account khodimak haukiba September 3 tagi Aadhaar seeding amasung APS transaction tawba yakidre maramasina DPT ki makhada laiba national amasung state government na sponsor tawba scheme singda hanagumna subsidy amount sing matam sana lokthokpa ngamandri haina sirolama da hairi maramasina FI account holder singna UBI ki BC agent singbo lana ubidanaba sirolosina makha tarakli Lamdamasigi Furup Singi Marakta, Tamoy Oiba Nungsinabagi Mari, Tamnadrabadi, Apunmagi Saktam Sagat Pangamloi Haina, Democratic Students Alliance Manipur Samgi President, Morangtem Angambana Fongdokre, Wapamasingasi, Psycholasamic Constituency Manung Sanba, Mapau Kolinda Laiba, Needy Home Academy Taramari Suba, Literary Mitki, Tauramda, Angambana Fongdokibane, Mang na Haiki Bada, Hauzik Oiribak Manipur Gipi Masida, Landamasigi, Furup Kudimaki, Mairoi Sing Suna Tamgadaba, Mailoi Sang Kaya. Linkhat pamathau tai maramdi mahi tampham sang haibasina imung amani haibagi wakhalon mahiru singda lehenbadi thamoi gi oiba nungsinabagi mari sagat pangamme ngamgane matamaduda nungsinaba amadi apunmagi saktam sagat pa ngamgani khale
Nedi Home Academy ki mahiru singda piriba education amasung piriba khodong saba singasi anga popoi Imphal dagi arapa mafam amada lairiba mai tampam sang asina mama mapa lejedraba amadi lairaba singda lemna mahi tamalli tabad apian bapoi adubu asingoma mahiloi sang amabu ngasi phawba education department recognize tawdabasi laibak thibani athubada recognize tawbiu haina Manipur lenga ki pungningsu singsilakli Manipur tungan ba community ma'am ama punna yawa institution nama asigumba institution ma'am ama linkhat ba matok tai maramdi ekhoi masian gi marakta emotional integration haiba amaga amagi thamoi gi mari atu kamaina sagat kani haibasi ekhoi khanba masangi ekhoni yamna toina hainariba nuksiba phajaba integrity gi matang hainariba se love peace and integrity can never be brought without emotional integration. Emotional integration haibasi leitana ekhoi gi marakta nusinaba haibasi pangamoi Malem Pumbada wagi numit pangthopogom state asidasu numit asi pangthokre numit adu Bamboo Forum of India Manipur Assembly Speaker Y Kem San gilamjing makha the senduna singjamai the leiba singjamai community hall the pangthokibani Tharumadudi Imphal Municipal Corporation gi mayo yaungna tongan mami kayana sar yaki Tharumaduda mari lenana kangla dagi singjamai tamna bamboo run ama su pangthoki loinana wagi sar kayasu thaki Wal membu de jang tawdri wal membu de tawchena maduda ko 18 September ngasi gi numitche Prachanburi na Thailand moye province am le aduda moye royal forestry gi moye plantation gi jaga le moye membu thaba aduda symbolic oina khona bamboo char mam thase moye wal bamboo de observe tawi maram de hoje u che chaini phu ne yang khai bo na ko gi sari phaba maturity kanoni bamboo je international gi mayam nam believe tawi na tai ahum dai manga bo manung da sari phaya ba ana wood substitute future gi oi bache future te hoje su at present oi rabani u wa sina sin ba hore Pradhan Mantri Kausal Vikas Yojana PM ki VY gi makhada training Pangkraba Mekola gi akobida leiba Pishabi Singda RPL certificate yentopa ki thorama mangasi pangthokre Industries Skills Transform Private Limited amasung Mekola Laimakol Self Help Group Federation Sinduna certificate yentopa ki thorama duda Mekola Bazagi Indira Gandhi Memorial Community Hall da pangthokibani Tharumaduda Nauria Pakanglakpa constituency MLS Oriba Parliamentary Secretary S Subhas Chandrasu Saruyaki Bagalunana Mafamadu ki Fishabi Shah Muhammad Mapanda certificate Kusinaki Haukiba September Mapanda Uttar Pradesh ke Noida da Siram kiba Uripok Asom Laikai Fravis Sanam gi Misi ki Mayokta Aseng Maputo Haiba demand Tauraduna Makal Makake ge Kongjang Singh Ngasisu Sangsin Baleptri Misi asi CBI da Tigalalu Haina Ngasi Uripok Asom Laikai gi Miamna Wakat Kongsat Satkre Wakat Kongsat aduda Pravis ki Maral Karino Asuma Wayal Tobiu Manipur Lengak na Tumina Laidiba Karigino Haiba Kholau Sing Lauki Uripok Asom Laikai dagi Hauduna Chief Minister Banglo Tamna Laki Wakat Kongsat adu Police ki Kangbu Amana Uripok Khoshnam Laikai Mapada Tatuna Makata Salan Kide Lunana Wakat Kongsat adu Saruyaki Basingna Laikidraba Pravis ki Mafamda Ikai Konaba Utpaga Lunana Misi Siki Matangda Wakat Poina Kangla Mamang Natraga Nupilal Complex the Kendal Thanbu ki Thorum Ama Pangthok Sagi Haibada Police na Ayaba PWdagi Wakat Kongsat adu Uripok Khosam Laikai Mapadagi Handana Satke Nakalamoranda Misi Sigi Mayokta Justice for Fravis Sanam Haiba Timda Candlelight Protest Ama Manipur Students Association Delhi Masada Sinuna University of Delhi gi Arts Faculty da Pangthokre Protest aduda Mafamadu Ladiba Manipuri Singamadi Pravis ki Marup Amasung Kangna Shanaba Singna Saruyaki Notice ki Mui Singda Mainland Indiana Satariba Tawongu Yaneba Fongtopo in a protest adu Satakibane City bus service oina sialiba semi low floor bus mari matam kharagi oina sielaroi hairiba bus mari ase Imphal Yaripok amadi Imphal Moirang route singda supplement oina sialagani haina Directorate of Transport Government of Manipur Sirumada hairi
Health Services ke nauna Director Oireklaba Dr. K. Rajo Singhaga ngasi Rajya Sabha ki MP oriba natana BJP Manipur Pradesh ki President Uriba Cases Babanandaga Nitepa Chutekta Laiba BJP office ta unakre ngasi nongthil Cases Babananda amadi Dr. K. Rajo Singhada anina unakhiba aduda state asida paikhatliba Health Services amadi National Health Mission Program ki matangda khanaki suhari Howji Sanabagi Pauda under 14 boys President Cup Hockey Championship the YCCIC Konta Ahalup Mai Pakre ngasi Kumalampak Hockey Stadium the Sanakiba Championship asigi pool egi anisabal match amada YCCIC Konta Ahalupna VDHA Bishnupurabu Panjal Anisino the Mighty Piki Manipur Hockey in a similar Saturday Championship Basida Pool Eda Tim Mangamas Pool Bidana Tim Mari Punatim Mapan Yari Hayang Notil Pool Bigi Sanagadaba Championship Basik Home Sabalikta UYC Kanato Miamasong Seo Singzami Wang Anina Lamba Taunaragane Nakalamuramda Manipur Hockey in a Sindana Ngarangdagi, Kumalampak Hockey Stadium the Sanaba Hokiba and the 14 Girls President Cup Hockey Championship ta YCCIC Konta Alup Mai Pakre, Nasi Sanakiba Championship Sigi Group Egi Ahan Milik Amada, YCCIC Konta Alupna, Ideal Club Terra Kaitel Buyama Laksana Panjal, Taruksino the Mighty Pibangamki, Championship Sigi Pul Egi da Tim Ahumamasung Pul Bidana. Tim Ahum Puna Tim Tarunasar Yari, Hayenung Til Sanagada Championship Basigi, Anisabal Lecta, UYC Kanato Mimasong BDHA Bishnupur Anina, Lamba Taunaragane. Sayi masumna pangthorok liba chama kunmanga suba Manipur Police Rising Day tharumgi sarwama oinanga si pangthokiba inter-unit football tournament First MR team na Jiribam Police team bu Panjal ani amada Kangpopi District Police team na Manga Suba ARB bu Panjal ani amada masung Narcotics and Body Affairs NAP team na CID SB team bu Panjal amasino da mighty pipi bangam kre haina Manipur Police Department gi Inspector General of Police Operation AP gi Siolomana Hairakli All Manipur Volleyball Association Sindanga Swidagi Kumalampaki Indo Stadium the Contratarelak Suba Junior Boys Volleyball Tournament Pangtopa Hokre Ngasi Volleyball Tournament Asigi Ahan Basana Kibalikta IGO na TRYVC bu point kunmanga taranitoy kunmanga basung taramanga tareta anisabal liktana NYDC na SWYC bu point kunmanga taramapan kunmanga taratreta aduga ahum sabal liktana NYVA na Bakhe Tim Bibu point kunmanga kulumdo yamasukun mari tara marida mighty bapikre ngasilong tilasana ki volleyball tournament asigi mari subal liktana SDC na NKC SYA bu point kunmanga kunmanga tara mapan mighty bapikre manga subal liktana YMDO na SWYC bu kunlumdoi kunmanga kunmathoy amasutara manga tara mathoy mighty bapikre ngasidagi sanaba hokiba volleyball tournament asigi hayeng makhata balik match sing sanagane Nakalamuramda Taratruk Subamini Boys Football Volleyball Tournament Ngasidagi Kumalampak Indo Stadium da Sanaba Hokre Tournament Asigi Ngasi Sanakiba Ahan Balik Match Amada TRYVC na YMDO bu point kunmanga kunmathoy kunmanga taramapan anisabaliktana NYVA na IGO bu point kunmanga taramapan mas kunmanga tarawda de mighty pikre lunina ahum subadana 7 star na RYC bu point kunmanga kunithoy mas kunmanga kunmathoy da mighty pikre ngasidagi hogiba volleyball tournament asigi mari subalikta bakhe na STC bu point kunmanga tarahumdoi kunmanga kunithoy da mighty piki manga subaliktana SWYC na KYV bu point kunmanga kunithoy kunmanga kunmathoy da mighty pikre All Manipur Volleyball Association of Sinduna Satariba Volleyball Tournament of Sigi Hayang Makhata Balik Matching Sanagane Manipur Sports Climbing Association of Sinduna Taramapan Subastat Level Sports Climbing Competition Ngasvidagi Minitong the Laiba Kangla Rock Wall the Haudokre Competition asi thasik kunfaba satakan ilunen nupi ahum yauna punna climber tarahum doina tongan event ahum da compete tawgani competition asi haudopa ka marilen na Manipur Mountaineering and Trekking Association MMT ke president Ningthau Khongjam Ibungo Sobin High sports climbing event
ing kumjalisngani kungi Tokyo Olympics ta ahan boine yauragane state asida lairiba sports climbers singi potential yenglaga Olympics amadi Asian International Championship ta competition singda goal lawgadab event ase sports climbing event na oiragani haiki National Games yaudabani na sports climbing singse angang singse certificate pairaga magi job entries thabaki benefit myam se amta yaudabani na sports climbing sisu angai padana interest yan leiba kharana in banatana general awareness amadi leitri adun handaki 2020 gi yawai bastadi achobu movement ama ngang myam generation kumbalam pakta leiba cheliba weightlifting gi boxing gi taekwondo gi wushu gi medal puraiba mayam even nakogi personal contact sport leiba mayam sigi mani movement nama chaliba sida akoisu yawang nana bina mukta tangai padaba akogi choba role ama lei hauzi arobada maroba pawmuna pizari nupi oibesing mamasak khangbi bamasung makhoiba ikai khunabada manipuna atopa state singdagi mangjil thana chali haina governor Dr. Nasma Haptullah Singh Thakre Sandil the Pamung Yankai Thaba District Hospital, District Sports Complex Amasung Jaupi Power Substation October Thada, Sangana Bapanam Kamni Haina, Seminisana Fongkri. Awang Pong Yaud in India Mapung Fabang Amloy, Lamdamasuk Sapat Taurangi Damakta, Ahen Mamiang Kamni Haina, Union Minister Babul Sopriona Fongkri. Yaripok ki Lerung Tel Ningel Gram Panchayat ki damak ta thadarapa MG Narega yauna lupa ko titarilong gi senpham authority na mangthomrang khangandre haina maral sirak amasang Pravis Sanam Misi gi mayok ta aseng maputo haiduna makha taba khomjang sing sangsiba lepti